ngasi phong khiba masum thokhiba tawan tawan ba manipuri sifong singdi maru ebi I pausing khongwa saraga manipur top channel gi maike digi myamna thamjagi ahan bada Shah Khan gi Machanupa Aryan Khan digi drug phagat khiba laite mahakti special invite oina laiki advocate sigi content sana myamna thamjaramge Elia cruise company gi Impress Jahastagi Narcotic Control Bureau NCB na drug ki polam sing phagat khibaga mari lainana Jahas adura tonglakhiba miyoi taret NCB na phagat khibada yawriba actor Shah Khan gi Machanupa Aryan Khan asi Jahas adura special invitee am oina yawkhibani haina Aryan Khan gi advocate Satish Mani Sendena court phongdokre Aryan Khan asi Mumbai gi court amana Arbas Marsen Munmam Domesa amasum atopa miyoi mangaga loinana satliba October thasigi taret fawba NCB gi custody da lainaba remand piki Aryan Khan bu bail thadokpiu haiba wafam taksin khiba ma ki advocate Satish Mani Sendena hai Aryan Khan asi matamdu da Bollywood ki member ama oina special invitee oina Jahas adu tongkhibani Maki wapam adu taraba matungda NCB gi maikeida lepkiba advocate general Anil Singhan hai makhoina di Aryan Khan amadi atai miyoi khara adu baton torakpadigi lakhibani haidi adubu makhoi invitee ngaktani haibisi karina praman tawgadage miyoi sing adu tonglakhiba Jahas aduda yamlaba drug ki polam sing yaurambadu kadaidagi no haibisi Jahas ta tonglakhiba miyoi sing aduna khangpham thui maki wapam adugi matungda Satish Mani Sendana court aduda hai Aryan Khan masadigi NCB na satakhiba red manungda drug ki polam amata fagat kiba laite Jahas aduda tongnabagi damak Aryan Khana boarding pass na singba amata laikhiba su yaude loinana Jahas adugi mapu sing natragana organization singa Aryan Khan ga kariguma hiram amata da mari lainakhide Aryan Khan asi mapa lebakta mai masing tamba salubani hawkiba sayol ahum marigi mamangdigi mayumda halaklaga leiba mahairoi amani karigidamak NCB na mahaki mathakta sathiraba makhalgi maral thangjilibano maku maral piba yabagi sapsaba khudam sangdam puthokpham thoi konasu hiramasida asumba phanghananaba honabiyu haikhianasu pausnasu makhatana phongdorakli atopa pawmanamo COVID mapung fana laksindri lambi sorok miyamna khoi mahum kaibadu ngaikre COVID hanagi phibam da lakadra hangnari haba pawmusu phongli COVID-19 malem gi oina ahanba web laksin ba loidringai second web amuk laksilakpadagi malem gi miyam asirana kya thokraba matung Manipur su nongmada mi positive oiba amadi sibigi sangka hena wanglure lainga amadi miyamna kana honabadagi hauji khara makai safaraglabasu laina laiset asi pura muthat padingamdri adubo Manipur gi lambi lamjau sing miyamna pik thalakpaga loinana khoi mahum kaibadu ngaikre machina maram oiduna COVID-19 misimina kaya thokpa positive obigi sang wanglambadu amuk halakadra pakhatnare laina laiset asidagi ngak thoknaba Manipur lengakna akhanaba thorang kya lokhatuna lockdown fawbu thamlure adubo hauji COVID positive oiba masing singthani ngai oina hantharaglabasu mi sibigi sangdi aka akum sanari mara asida Manipur gi lambi surok sing maru oina Imphal gi lambi lamjawda mina khoi mahum kaibugum prik prik saubadagi traffic jam thokpaga loinana COVID-19 hanagi positive oiba masing amasum sibigi masing adu yaurakadra haina hangnarakle amaromda laina laiset asi khara hantharakpa asida miyamna Manipur gi CM amadi miyam ngakliba police personnel sing CSO sing tongan balup sing club sing doctor nurse amadi mari lainaba sing thagatpa phungdoknarakli siba sangmigi lan asida frontlines worker sing na lawriba thaudang kya thagatpa phungdokladuna Sarungba Michael ko mi man pausi sida hai lainga amadi frontlines worker singna kana honabadagi ngasigi phiba masi yorapani loinana Manipur gi miyam su wakhal tabadagi ngasidi COVID laiset maithiba piba ngamle haiba yare loinana lainga asina lawriba thaudang kya su magna thakatpa phungdokhi atopa pawamanamu aranba toramba staff sing action lawani khangabok te leiba Thawal district hospital da angang unaba matamda lupa lising mangadagi lising tara phawba lawre nursing amasum staff sing na anabagi party da posai lehelli haina khangabok te leiba social welfare organization ko bulup amana media da phungdokhibadu yumpham yawdabani hairi
ngasi district hospital thobal gi medical superintendent gi office kada paumi sing unabada medical superintendent Dr. CS memsan wapam asi phongdok laduna asiguma thabak amata hospital asigi staff amata na tawkiba laikide covid laisar asina khara hantarak pasida hospital asida layengba lakpasingda staff sing angamba thakta honaduna layengli maana makha taraduna yumpham yawdubu wapam asi matungda muhana phongdok pirakano hiram sigi matang na hospital gi mekedi gi angamba thakta yengsinge amasum aranma tabu staff sing yawrabadi matik sabe action lakhotkani staff sing asiguma thabak tawram labadi hospital gi authority da matam sana pau pibiu haina phungdokhi atopa paw manamo ahum suba wave lakpa thengnadi haina Bombay High Court ta khangan kre haba paw musu phongli Brihan Mumbai Municipal Corporation BMC na ngasi Bombay High Court ta phungdokhibadi city edu COVID-19 pandemic ki ahum suba wave lakpagi khudam sangdam amata thengnade amadi vaccine kapagi thawong ningthina sathari haina phongdokre hauju phawbada miyoi lak nifugani thoida vaccine mapung fana kapre amadi lak mar fugani thoidana ahanba dose kapre BMC Council Anil Sakhare su High Court thamkhibadi phamungda naduna leiraba miyoi lisingani ga songaga marfuga tarukta COVID-19 vaccine gi dose anima kapre anaba miyoi lising ahumga samapan ga nifuga nithuida ahanba dose kapre hain sutamki ato papaw manamo ngaihak laitana trial mayung naribi susi gi haksangi phibam satina soksile haba pawm su phongli Myanmar junta na namduna mafam tahan bikraba Myanmar lusingbi ongsan susi gi haksangi phibam ka hena soksinkhre military junta na makpu ku tawduna masagi lengaktagi tanthok pikraba matungda ngaihak laitana court chatuna trial mayung nabadigi maki pukning amadi haksangi phibam soksinbagi mathakta ningthina tumba saba tawdabadigi haujing ma ka hena phibam soksinbani haina lusingbi asigi okilna ngasi phongdokre Myanmar military na sahi asigi February amada ku tawduna custody da tha mari supna thamjiluraba matungdagi susi asi hokibajun thadagi ngasi phawba ngaihak laitana court trial mayung naduna laklibani maki mathakta Myanmar military na tungan maral kya pisinduna laklibi sai humdraga taruk surabi lusing besi democracy ki khongjang na sai kya marum su jail lairurabini maki mathakta ko na sayol khudingi hearing sataduna ngaihak laitana khudong sadaba thokanbagi mayokta makna thakhai khudingi amuktang hearing sathabina ba court ayiba sirol pisinkhibani maki haksangi phibam sathina soksile haibisida yumpa moiraga maki okil khinmongjo gi kuthangna ayiba sirol piduna courta haijakhibani haina spali atopa pawamana Kabul da hing supa kapnabada yamdrabada IS militant ahum sikre Taliban Afghanistan ni kunung Kabul gi mi kungna taba mafam amada nomaijing numiki ahingna Taliban lanmi singna kapnabada yamdrabada Islamic State IS militant ahum sikre haina Taliban gi spokesman amana ningthokaban mita phongdokre haukiba hingda Kabul gi police district taraga tereta Dais IS ki Arabic londa khangnaba mamingi lord phamamada Islamic Emirate of Afghanistan gi CL forcing gi members in operation ama sadaki maduda IS ki lord pham ama mapung fana thukai ki amasum building aduda lairamba IS member loinama khatki haina spokesman Bilal Karimina sirolamada haiki haina pausina su makhatana su phongdorakli hausigo enadi pausi matang se luisinjarage amasum pathoksagi bida soikiba lankiba yawrsi myamna ngakpigani matam gi marueba I pausing deptana myamna update pijaraki ge haina su channel sigi mekedi gi myamna thamjari and thank you